Cystic acne haina khangnaba achauba makhalgi furi uring thokpa matamda furi uring thoklipa mafam aduda ice nanba lumbu saba fi ama thamba tea tree oil taiba aloe vera taiba amasong yaingang amadi khohi taibana yamna laina thuna fanba ngami haina toan ba research ki report amana haidi report asin hai cystic acne haibase dead skin cell bacteria amadi unsada thokpa thau aduna tukhongda changbadagi funjin kiduna thorakpa yamna naba amadi chauna pomganba makalgi furi amani furi makal asi thuna fannaba tawba yaba pambai singi manungda ice therapy tawba yai warm compress tea tree oil taiba aloe vera taiba amasong yaingang amadi khohi yansinaduna pomliba mafam aduda taiba yai Cystic acne tawriba mafam aduda ice cube minute ani nanbana blood vessel pixin handuna naramba amadi pomlamba adu ahing amada handahanba ngami lumbu saba fi amana cystic acne tawriba mafam aduda minute 15 thambana apomba adu thothanduna manungda leiramba thau bacteria sinachingba sing adu mapanda thokhanduna pomlamba adu thuna fahali tea tree oil da microbial amadi anti-inflammatory gi magun yaugana cystic acne thokaliba bacteria adu longthoi yaingang amadi khohi yanaduna semba mahi cystic acne tawriba mafam aduda minute kun taiduna thambana yaingang da yauba curcumin na inflammation handahali aduga khohina pombana maram oiraga unsang ngangba amadi naramba adu fahali aloe vera da hydration gi magun yamna yaubana cystic acne tawriba mafam aduda nomada anirak taibana tukhong funjinba panduna pomliba adu handahali haina report asina makatari